Akasvani Imphal Chitrabhanu Chitrabhanu na pau pazeri ahanbada maruiba pau Manipur na varata tinkibabu yanindaba fongduna tongan loops na kauba general strike na ngasi Manipurda miyamgi mahusagi punsida akaiba tokle Manipur COVID-19 positive oiba masing puna listing taramari hele lena asna siba masing su chama subna ahum sure Varata COVID-19 sample test okiba masing koti mapan hele amasung leiba asigi theater cinema hall amadi multiplexing asidagi hangba hore Lebas na malingi legit oiriba COVID-19 nga mayokta punna amat oina lanting ngari miyam na sakang nerba miyoy kaya na so lanting asida may pak na bagidamag Akasvani Imphal gi pawgi kutang da mipung kudimak na arayba tong home face mask upa amaga foot taruk lab na lebin na ba may mit amadi kutsa tuin hamdok na tarutuna na tamba apil Tauri na dong directly malim gi maming lerba chehi noriba climate activist singi manung da ama oiribi Manipur gi lisi piyari kanguzam na COVID-19 gi laisa sandoropa tingna ba Mayam punna thong ahum asinga na chapina ba apil tauri Kurumjari mayam ay climate activist Lisipria Kangujamne mayam puna makna coronavirus tagi ngakthugna ba honarasi mayam timba matamda foot taruk tagi tadana lapna laipiyu khudsa sengna toina hambiyu sanitizer toina sizanapiyu Mask uppa sungkaw kaupiganu. Ako'y kudimak hakchang fana nadana Jackson na lersi. Coronavirus tagi ngaktukpa ngamgani. Hauzik mapungoy bapaw. Manipur na barat tetim kibabu yanin da fong na tongan ba loops na kauba general strike nga si Manipur da miyang mahusagi punsada kay patokle. Lising macamapan ni fumapan gi October tara mga da Manipur varat tetim kiba adu namdu na Manipur buloksin kiba ni haina yanin da fong na tongan ba loop kaya nga si ayutagi numidang wairang fawba general strike kau kiba ni loop kada na numid asi amamba numid haina su pang tokle. General strike asina maram ordina kaitel amasung tukan sing hangnadre lambida passenger puba gari amata chendre General strike asigi yenglaga maru eba lambi singda nga asalgi akanba sexual tharang lokale adumoinamak nataba thodok thokpagi paudi leite Manipur COVID-19 positive oiba masing puna lising taramari hele lena asina siba masing su sama sumna ahum sure naba phakiba apunba masing na lising tara chama pantara mga yore naba parapagi changcha da humputara tare dasmik mari oiri housing active case lising ahum sumna humputara taruk leiri haukiba pung kumari da rise asida puna miyoy Chahum sumna ama COVID-19 positive oirakiba adu nongboda khwaidiki yamna positive oibani amasung hariba matam asida tongan bazila marida punami taruk sikiba adusu raza asida laina asina nongboda siba masing khwaidiki yambani COVID-19 command control room gi cherol aman hai control room asigi telephone number 1800345318 pung kumari chumna hangduna miyangi mateng pangri Sarkar gi doctors na su normalizing natin na numit kuding gi ayu pung tara digi nungtil pung ahum fawba online teleconsultation tawri miyam na Google Play Store dagi e-Sanjivani OPD apps download tawraga natraga masigi website www.esanjivaniopd.in da changlaga teleconsultation gi kudong chaba silog buyagani test ong nabagi damakta su COVID control room natraga CMO sing contact to buyagani hari COVID-19 laisa tinena ba Pradhan Mantri Narendra Modi na hudoki ba Jan Andolon Manipur da paksana changsili ate zila singda tobugumna kamzong zila da sumiyang macing alone na district administration health department amasung police na Jan Andolon changsinduna leina asigi matang le miyang bova tahana bu honari masigi matang da kamzong zila ki chief medical officer Dr. Sirwin Hungyon hai COVID-19 pandemic asi hujik pichibi mafam ayamba the Mayo Naduna Bugumna, Kamjong district tesu Mayonari. Kamjong district as Anova district urban facilities Yamna Watley. Howsik Power the Kamjong district COVID-19 test Puna 3,836 Tokore. Asida total positive case 184 ni. Howsik ki oina active case Mangale. Recovery na 179 ni. COVID-19 Sandokba Tingnaba Mayam na Jekshin Bigidabani SOP maintain to Bigidabani. Honorable Prime Minister Sri Narendra Modi ji na Jan Andolon launch tawkre. Masida akhoi mayam na tawgidabadi social distancing thamba face mask upa amadi frequent hand washing asini. Tabiriba Pawsi Akasvani Imphal Legini
Varaj COVID-19 sample test tokiba masing koti mapan hele masi chawna mai pakpa amani haukiba pung kumari da test lak tara mapan lising ni fumnga henna topodegi hausi fawada punna test tokiba masing koti mapan lising marfutara hele haksel mantralon hai leba asina chehi segi January da laboratory amakhakta da test torambadegi hausti mayam amada test tore mantralo esin hai leba asida COVID-19 nabadegi farapagi changcha da marfukatare dasmik sino mga yore haukiba pung kamari da mi lising humbudara mari henna naba faraki naba phabagi changlet na hengalakpa asina active case ki masingsu hanthale amasung hauzik apunba positive case sada taramatoi dasmik mari ani tamak active case oina leire apunba active case masing lakni pan lising kunga tarukni haukiba pung kamari da mi lising humpu humdoi chonga sungna mapan nongna positive pare apunba positive case lak humbudrani thoi khara hele Leibasi ki theater cinema hall amadi multiplex sing asidagi hangba hore adumoina mo apunba seat capacity ki chada yankhai tamang mi changhanduna hangadabani adubu containment zone sing de cinema utpa yakhiroi akaswani pawmin high cinema hall theater amasung multiplex sing tha taruk leblab matungda nongna chalaiba hogadabani hall sing asi chalaiba hobada COVID-19 sandokpo thingnaba anoba chana kanglung sing amasung athingba sing thamle staff amasung yengba lakleba mi singna amaga yamdrabada fu taruk labna legadabani face mask ukadabani amasung ate chana kanglung sing ngakadabani lok tin sitpa yaroi changphang kudimukta thermal screening tawgani amasung layung uttaba music-tamak changba yahangani changphang kudimakta hand sanitizer thamgadabani cinema utpa loirbaga hall manung adu sanitize togadabani awang nongpo raja sing da COVID-19 positive oiba hengalakpa lepri Nagaland ngarang mi yangkai humdoi nongna positive orapadagi apunba positive case lising tere chami tara turuk sure masing manung da active case lising ama chami humbudara humdoi yauri ngarang mi ahum sibadagi raja sida COVID-19 na siba masing tara tere sure Meghaloi dangarang mi ani sibadagi COVID-19 na siba masing humbudara sure nongna mi chami yangkai humdoi positive orapadagi raja sida active case lising ani chahum kuntra mapan yaure naba phakibana lising manga changa marfuni thoi shure Mizoram da angang ani yauna mi tara nongna positive orapadagi apunba positive oiba masing lising ani chani tarani thoi shure hauzik active case chama tara mapan leiri naba phakiba masingna lising ani sumna marfudara humdoini Arunachal Pradesh nongna mi chama marfudara humdoi positive orapadagi apunba positive case lising tarani thoi changa humpuma thoi shure ngarang mi mari sikibadigi leina asina sigba masing kungani pan shure active case na lising ani chama pan humpu leiri Tripura nongna mi chama marfuma thoi positive orapadagi apunba positive case lising kungani pan chani pan yangkai mapan shure ngarang mi ama sikibadigi leina asina siba masing chahum tara manga yaure hauzik active case lising hum changa sumna hum leiri naba phakibana lising kun manga sumna tarani pan shure Sikkim dangarang nongna mi nifu ni toi positive orapadagi apunba positive case lising ahum chamri yangkai mapan shure active case na chahum kun manga leiri mi lising ani chamapan marfudara mari naba phakre भारत की तरामाथोई सुबह राष्ट्रपति डॉक्टर APJ अब्दुल कलाम की मरफुगा मापन सुबह मपोक कुमन ngasi pangthokli lekhidaba राष्ट्रपति asida ikai khumna utpu oina film division na masigi YouTube channel da minute yankhani tui sangba people's president kowa documentary am utkani United Nations na Dr. Abdul Kalam gi mapok kumun asibu malengi mahiroi shingi ni haina palan tawri kumsi segi ni palan asigi team di learning for people planet prosperity and peace haibasini Lising macamapan kuntrama togi October tara mga da pokiba Dr. Kalam aerospace scientist ni mahag chehi ni furom DRDO amasung ISRO da tapak tawrami Varat Ratna Dr. Kalam gi mapukumun asida Griha Mantri Amit Shah amasung information amasung broadcasting mantri Prakash Javadekar na mahapu ningsingli Loshilakpada COVID-19 daging ngakthong naba face mask upa miyam tin pamdami amaga futaruk lamna leiba khutsa seng hamba amadi mai mitaru dana na thamba haiba achamathong ohum asi ngakna chapini naba amukhana ni singjari aroiba da maruiba pau amukhana Manipur na Bharat tinkhibabu yanindaba fongduna tonga lupsina ko general strike ngasi Manipur da miyangi mahusa gi punsida kaiba thokle Manipur COVID-19 positive oba masing puna lising tera mari hele lena asna siba masing su chama sumna hum sure Varaj COVID-19 sample test tokiba masing koti mapan hele amasung leiba sigi theater cinema hall amadi multiplexing ngasidegi hangba hore Paulo Zari